ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯩꯅꯣ ꯎꯕꯗꯗꯤ ꯈꯪꯉꯝꯃꯅꯤ ꯑꯗꯨꯝ ꯇꯥꯏꯇꯜꯗꯣ ꯎꯕꯗꯗꯤ ꯉꯁꯤꯁꯦ ꯀꯅꯥꯒ ꯊꯥꯃꯤꯟꯅꯗꯣꯏꯅꯣꯗꯣ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯗꯥ ꯔꯣꯖꯦꯁꯀ ꯊꯥꯗꯣꯏꯅꯦ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇ ꯀꯩꯃꯤ ꯌꯦꯡꯒꯦ ꯏꯄꯟ ꯀꯩꯃꯤꯗꯣ ꯎꯗꯕ ꯀꯨꯏꯔꯦ ꯀꯥꯏꯅ ꯑꯗꯨꯝ ꯍꯪꯉꯛꯄ ꯌꯥꯝ ꯌꯥꯎꯈꯤꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ 이번 게임도 야ও라니 라이브 타버다 comment tꯧꯁꯜꯂꯛꯑꯣ ꯑꯗꯨꯝ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯑꯒꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯁꯤ ꯅꯍꯥꯟꯒꯩꯗꯤ ꯆꯦꯂꯤꯁꯥꯒ ꯊꯥꯃꯤꯟꯅꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯗꯥ ꯔꯣꯖꯦꯁꯀ ꯑꯣꯏꯅ ꯊꯥꯔꯅꯤ ꯆꯥꯛ ꯆꯥꯔꯕꯣꯅ ꯍꯪꯕꯤꯔꯛꯏ ꯋꯤꯁꯤꯝ ꯑꯍꯃꯗ ꯆꯥꯛ ꯆꯥꯔꯦ ꯁꯄꯅꯥ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯅꯤꯂꯀꯥꯟꯇ ꯂꯥꯏꯁ꯭ꯔꯝ ꯍꯜꯂꯣ ꯑꯩꯅ ꯍꯥꯜꯂꯦꯅꯦ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯌꯣ ꯐ꯭ꯔꯦꯟꯁ ꯍꯥꯜꯂ ꯃꯥꯜꯂꯦ ꯉꯁꯤ ꯌꯥꯝ ꯉꯟꯅ ꯆꯪꯉꯛꯑꯦ ꯑꯗꯣ ꯍꯥꯟꯕꯗꯤ ꯋꯥꯁꯤꯝ ꯑꯍꯃꯗꯅ ꯍꯥꯟꯅꯗꯤ ꯆꯪꯈ꯭ꯔ ꯃꯥꯜꯂꯦꯀꯣ ꯅꯨꯡꯉꯥꯏꯔꯤ ꯁꯤꯁꯇꯔꯕꯨ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯅꯨꯡꯉꯥꯏꯔꯤ ꯁꯤꯁꯇꯔꯕꯨ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯅꯨꯡꯉꯥꯏꯔꯤ ꯈꯪꯗ꯭ꯔꯦ ꯂꯛꯁꯃꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯕꯁꯟ ꯀꯔꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯆꯦ ꯑꯩ ꯉꯁꯤꯗꯤ ꯂꯩꯋꯥ ꯏꯔꯣꯟꯕ ꯆꯥꯔꯛꯑꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯁꯨꯔꯁ ꯑꯩ ꯏꯔꯣꯟꯕ ꯆꯥꯔꯛꯑꯦ ꯀꯩꯃꯤ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯥ ꯉꯥꯏꯕ ꯋꯥꯔꯦ ꯀꯩꯃꯤꯗꯣ ꯉꯁꯤ ꯍꯥꯞꯄꯛꯀꯅꯤꯌꯦ ꯗꯥ ꯔꯣꯖꯦꯁ ꯊꯣꯛꯂꯛꯑꯅꯤꯌꯦ ꯍꯥꯏ ꯆꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯕꯤꯅꯥꯁ ꯑꯩ ꯏꯔꯣꯝꯕ ꯆꯥꯔꯛꯑꯦ ꯉꯁꯤꯗꯤ ꯂꯥꯏꯚ ꯊꯦꯡꯉꯦ ꯆꯦ ꯉꯁꯤ ꯈꯔ ꯊꯦꯡ ꯃꯥꯜꯂꯦꯀꯣ ꯁꯄꯅꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯁꯤ ꯃꯌꯥꯝ ꯍꯪꯉꯦ ꯑꯩ ꯏꯔꯣꯝꯕ ꯆꯥꯔꯛꯏ ꯆꯦ ꯁꯣꯅꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯀꯩꯃꯤ ꯃꯈꯥ ꯀꯩꯗꯧꯉꯩ ꯑꯞꯂꯣꯗ ꯇꯧꯔꯛꯇꯣꯏꯅꯣ ꯍꯥꯏ ꯉꯁꯤꯁꯦ ꯀꯩꯃꯤ ꯑꯞꯂꯣꯗ ꯇꯧꯔꯛꯀꯗꯣꯏꯅꯦ ꯇꯤꯚꯤꯗꯅ ꯍꯥꯟꯅꯗꯤ ꯄꯨꯡ ꯈꯔ ꯃꯃꯥꯡꯗ ꯇꯤꯚꯤꯗ ꯌꯦꯡ ꯐꯪꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯨꯇ꯭ꯌꯨꯕꯇ ꯑꯃꯨꯛ ꯌꯦꯡꯕ ꯐꯪꯗꯣꯏꯅꯤ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯥꯞꯄꯛꯑꯅꯤ ꯀꯩꯃꯤꯁꯦ ꯍꯥꯏ ꯆꯦ ꯅꯨꯡꯁꯤꯕꯤ ꯌꯥꯝ ꯅꯨꯡꯁꯤ ꯆꯦꯗ ꯌꯥꯝ ꯁꯋꯥꯟ ꯊꯦꯡꯛ ꯌꯨ ꯑꯕꯦꯝ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯨꯡ ꯀꯌꯥꯗꯅꯣ ꯄꯨꯡꯗꯤ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯌꯦ ꯑꯗꯨꯝ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯥꯞꯄ ꯃꯇꯝ ꯄꯨꯡ 9 9 ꯅꯠꯇ꯭ꯔꯒ 9:30 ꯁ꯭ꯋꯥꯏꯗꯗꯤ ꯇꯥꯒꯗꯕ ꯃꯥꯜꯂꯦ Good afternoon, Pupu Frogtail and May Mayambaga Tamiri. Good afternoon, Mama. Chico Hilap Nairamine. Shuras, thank you. Sanato Isabel Sam How Kai Hage. Nungairiye. Uda Kuire Ko by my edition. Uda Kuire Nungairi Boga my Dorige. ꯑꯩꯒꯤ ꯄꯥꯕꯤꯗꯦ ꯑꯦꯝ ꯀꯦ ꯊꯣꯏ ꯀꯔꯝꯕ ꯀꯃꯦꯟ ꯑꯩ ꯎꯗ꯭ꯔꯦ ꯍꯦꯛ ꯎꯕꯒ ꯑꯗꯨꯝ ꯄꯥꯔꯛꯏꯁꯤꯗꯤ ꯀꯩꯃꯤ ꯍꯥꯞꯂꯛꯑꯣ ꯃꯈꯥ ꯆꯦ ꯀꯩꯃꯤꯁꯦ ꯍꯣꯏ ꯍꯥꯞꯄꯛꯑꯒꯦ ꯉꯁꯤ ꯁꯣꯏꯗꯅ ꯍꯥꯞꯄꯛꯀꯅꯤꯌే ꯁꯄꯅꯥ ꯉꯁꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯌꯦꯡꯉꯅꯤꯀꯣ ꯆꯦꯒꯤ ꯂꯥꯏꯚꯁꯦ ꯑꯗꯨꯝ ꯌꯦꯡꯕ꯭ꯔꯥ ꯌꯦꯡꯗꯕ꯭ꯔꯥ ꯍꯥꯏꯔꯛꯑꯣ ꯆꯦꯒꯤ ꯂꯥꯏꯚꯁꯦ ꯑꯩ ꯑꯗꯨꯝ ꯑꯦꯝꯗꯤ ꯁꯃꯥꯡ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯩꯒꯤ ꯂꯥꯏꯚꯇ ꯑꯗꯨꯝ ꯆꯪꯉꯛꯄꯅꯦ ꯌꯨꯖꯔ ꯅꯦꯝꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯎꯏꯌꯦ ꯑꯗꯨꯝ ꯆꯪꯉꯛꯏꯗꯨꯗꯤ ꯗꯥ ꯔꯣꯖꯦꯁ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯗꯥ ꯔꯣꯖꯦꯁ ꯂꯩꯌꯦ ꯀꯧꯁꯜꯂꯛꯑꯒꯦ ꯗꯥ ꯔꯣꯖꯦꯁ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯣ ꯅꯨꯡꯉꯥꯏꯔꯤꯌꯦꯅ ꯍꯥꯏꯌꯦ ꯑꯦꯗꯤꯁꯟ ꯀꯨꯏꯔꯦ ꯎꯗꯕ ꯑꯕꯦꯝ ꯆꯦ ꯁꯨꯅꯝ ꯆꯦꯂꯤꯁꯥꯗꯤ ꯉꯁꯤꯗꯤ ꯆꯦꯂꯤꯁꯥꯒ ꯂꯥꯏꯚ ꯊꯥꯔꯛꯇ꯭ꯔꯦ ꯗꯥ ꯔꯣꯖꯦꯁꯀ ꯑꯣꯏꯅ ꯊꯥꯃꯤꯟꯅꯔꯛꯑꯒꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯆꯦꯂꯤꯁꯥ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯣꯏꯅ ꯄꯨꯟꯅ ꯊꯥꯔꯛꯀꯦ ꯍꯥꯏ ꯃꯌꯥꯝ ꯂꯥꯏꯚꯇ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯩꯃꯤ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯃꯃꯥꯡ ꯂꯥꯛꯇꯁꯨꯅꯦ ꯗꯥ ꯔꯣꯖꯦꯁ ꯎꯅꯤꯡꯉꯒ ꯂꯩꯔꯝꯃꯤꯁꯦ ꯑꯗꯨꯝ ꯂꯥꯛꯑꯣ ꯗꯥ ꯔꯣꯖꯦꯁ ꯊꯣꯛꯂꯛꯑꯣ ꯀꯩꯃꯤ ꯎꯗ ꯀꯨꯏꯔꯦ ꯑꯗꯨꯝ ꯍꯥꯏꯔꯝꯕꯅꯦ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯃꯤ ꯀꯩꯃꯤ ꯉꯥꯏꯖꯕꯅꯦ ꯑꯗꯨꯕꯨ ꯂꯥꯛꯇ꯭ꯔꯦ ꯀꯩꯃꯤ ꯍꯣꯔꯦꯟ ꯌꯦꯡꯕ ꯐꯪꯒꯅꯤ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯆꯦꯆꯦꯁꯦ ꯎꯗ ꯀꯨꯏꯔꯦ ꯁꯨꯔꯁ ꯍꯣꯏ ꯀꯩꯃꯤ ꯉꯥꯏꯕ ꯋꯥꯔꯦ ꯏꯆꯥ ꯅꯨꯄꯥꯅꯕꯨ ꯁꯥꯎꯔꯦꯅ ꯍꯥꯏꯔꯛꯑꯦ
ꯍꯥꯏꯇꯥꯔꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯋꯥꯁꯤꯝꯅ ꯍꯥꯏ ꯋꯥꯁꯤꯝ Sujai Nation hi Nilakanta hi Kami 6K 11 do Rajesh ay kuso kay no kra dito. Sonapung Gaming Tawbi abzani matang samta Kami tharo hay kami horen soidana tharakani Unique Gamer hi Abem hi Khamnuna khambada mapa mamagi mingtak pagi matang do dialog tobiro mama me mayang bam na habirakpani Kita lo ai dialog oram o awai khom tongna tawdo oramgani tu to khare adudi ai dialog khiba ma changi Tami mokol sabiro na habirai naubu konsam naubu hai do wan dong mal ngasi di au kai mi dialog matin ta thok pa yai Kenjang charge ai ngasi se sarawala lai iron bana yam oire hantar koi polem bijay se ai se iron ba chare ngasi o ngarang ngaraga lakte haiba comment am yaure do hoi ngasi apakani ngarang do problem ama thoktana ko yadaba koi technical issue oi duine aduduna ngasi di dum soidana apakani Tarjeski kami talok mate matar siya dia bazan ko ai hana comment khara ka to kai mathel sabirage ko thambira mo comment section da hojikti gano usoi gumba laiwa gumba yam sanaba panju matam ne uti or suiron or yam sanaba matam hai ko ju yam sari kaimi gi dialog amtang yengjarke mayam mate amtang tawjarke duga hai kaimi ga siri kami la e haraure na sapana na thambire thank you Ngasi kami soi thagalak tu na troche abem hoi ngasi di soi thagalakani tv da di hana urani buko tv da khara na yengba phangani aduga dum youtube ta dum ngasi hoi yengba phangani seme hojik loisala abane ba tangkhai chanjala abagom bane dum horen soi dum hab yarni Hera Chandra thara khiroitro mama Hera Chandra se semba pungloi loire adubu hayeng tv yam sang adum tv da yengba phangani lengse hanana matam yam logre aduduga kuiredana khoi Hera Chandra semi na haraga sunging yengaktrise aduna ma tv da di lengse dum 25 30 pungai mukhi changda dum Hera Chandra se yengba phangbiragani ma Hera Chandra yam nakana semi usi ahambagi saro koi losal amni semba mayam kami lang yaraga laktre brother and sister Ajit Khan horendi dum la ani dialog se kitang libdagi torke tawni ado mate mano pacharake hai tharik ta kaimina themjen bagi haiba dialog mate amaga adagi magi mapi leram magi pijol laiwera pijol to leram da bagi dialog mate amtam pacharake tamina simyam pona tharik nang waganu nang na imagat nang da imagat oh ma si akhoi spoiler orambe yeng de bichil law singi ado aduna aina yam sangna tawjarage aduna ni ai tawhoraga lepkhri se amayam na yeng khraba saruk oi khraba natraga yeng driba oibra na yeng dri ado check tawjabani ngasi di yeng di phangdune adubu pam di pamure adum haurabani na loi di matik sim matang di tawrage adoga ano bugi oina di sigi makha tajaroge habtare hai Tharik nang waganu nangga imagadi yumda soidana chatkani mapam sida ngai hak leiramu ai amuk dhuna lake ana maina tharik to temjali aduga mayumda mu hanbagi kaimina kan hona ba matangi da no mani haide haidok ningram ne dubu dialog to thokre chak chare haibado kaimi gi khonjal dam ta haibiro ona thami naubana chak chare ai usoi uti
ꯂꯩꯋꯥ ꯏꯔꯣꯟꯕ ꯌꯥꯝꯅ ꯇꯣꯏꯅ ꯆꯥꯏ ꯍꯟꯗꯛꯁꯦ ꯁꯄꯅꯥꯅ ꯑꯩꯗꯤ ꯈꯣꯡꯗ꯭ꯔꯨꯝ ꯆꯥꯔꯦꯅ ꯊꯝꯃꯛꯏ ꯍꯧꯖꯤꯛꯁꯦ ꯈꯣꯡꯗ꯭ꯔꯨꯝ ꯄꯥꯟ ꯁꯤꯒꯨꯝꯕ ꯃꯇꯝ ꯑꯣꯏꯕꯖꯥꯠꯅꯤ ꯑꯣꯀꯦ ꯃꯌꯥꯝ ꯀꯃꯦꯟ ꯅꯥꯟꯊꯣꯛꯈꯤꯕ ꯌꯥꯎꯔꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯗꯥꯏꯂꯣꯛꯁꯨ ꯃꯔꯛꯇ ꯌꯦꯞꯁꯤꯟꯖꯕꯅꯤꯅ ꯀꯃꯦꯟ ꯅꯥꯟꯊꯣꯛꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣ ꯀꯥꯏꯋꯥꯏꯗ ꯀꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯞꯅꯥ ꯄꯥꯟꯊꯣꯏꯕꯒꯤ ꯗꯥꯏꯂꯣꯛ ꯇꯧꯕꯤꯔꯛꯑꯣꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯏ ꯍꯣꯏ ꯁꯣꯅꯝꯒꯤꯁꯨ ꯗꯥꯏꯂꯣꯛ ꯇꯧꯕꯤꯔꯣꯅ ꯍꯥꯏꯕꯤꯔꯛꯏ ꯅꯔꯦꯁ ꯇꯧꯒꯦ ꯌꯥꯏꯌꯦ ꯅꯔꯦꯁ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯔꯣꯁꯅꯤ ꯍꯥꯏ ꯀꯩꯅꯣꯒꯤ ꯄꯥꯟꯊꯣꯏꯕꯒꯤ ꯍꯥꯏꯕꯤꯔꯛꯑꯦ ꯄꯥꯟꯊꯣꯏꯕꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯊꯤꯖꯈꯤꯒꯦ ꯀꯩꯃꯤ ꯉꯁꯤ ꯂꯥꯛꯀꯗ꯭ꯔꯥ ꯆꯦ ꯁꯣꯅꯝ ꯍꯥꯏꯔꯛꯑꯦ ꯉꯁꯤ ꯂꯥꯛꯀꯗꯣꯏꯅꯦ ꯍꯣꯔꯦꯟ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯒꯅꯤ ꯅꯨꯡꯗꯥꯡꯗ ꯑꯗꯨ ꯑꯥꯏꯑꯦꯁ ꯇꯤꯚꯤ ꯄꯨꯁꯟꯕꯤꯕ ꯇꯤꯚꯤꯗ ꯌꯦꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯗꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯈꯔ ꯍꯥꯟꯅ ꯇꯤꯚꯤꯗ ꯄꯨꯡ 1 ꯅꯠꯇ꯭ꯔꯒ 2 ꯆꯥꯡ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤꯀꯣ ꯑꯩꯒꯤꯗꯤ ꯁꯨꯡꯄꯥ ꯄꯥꯕꯤꯗꯦ ꯑꯗꯨꯝ ꯅꯥꯎꯕꯤ ꯅꯤꯡꯊꯧꯖꯝ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯆꯠꯈꯤꯕ ꯌꯥꯎꯋꯦ ꯃꯌꯥꯝ ꯌꯥꯝꯁꯤꯜꯂꯛꯄꯒꯤ ꯑꯗꯨꯗꯨꯅ ꯎꯍꯧꯗꯦꯕ ꯎꯔꯀꯥꯟꯗ ꯑꯗꯨꯝ ꯄꯥꯔꯛꯀꯦ ꯋꯥꯔꯧꯕꯤꯒꯅꯣ ꯀꯩꯃꯤ ꯉꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯕꯤꯔꯛꯑꯣ ꯍꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯦ ꯗꯥ ꯔꯣꯖꯦꯁ ꯄꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯁꯦꯝꯕꯤꯔꯛꯑꯣ ꯃꯔꯥꯝ ꯆꯤꯡꯕ ꯑꯃꯗꯤ ꯀꯩ ꯅꯤꯡꯊꯧ ꯍꯥꯏꯕꯗꯣ ꯁꯤꯁꯦꯀꯣ ꯌꯨꯅꯤꯒꯦꯃꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯁꯦꯝꯈ꯭ꯔꯦꯕ ꯗꯥꯏꯔꯦꯛ ꯑꯦꯅꯤꯃꯦꯁꯟ ꯑꯣꯏꯅꯗꯤ ꯁꯦꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯄꯤꯛꯆꯔ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯗꯕꯤꯡ ꯑꯗꯨꯝ ꯑꯣꯗꯤꯑꯣ ꯂꯤꯂꯥꯒꯤ ꯃꯑꯣꯡꯗ ꯀꯩꯒꯤ ꯃꯇꯥꯡꯗꯅ ꯀꯩꯅ ꯉꯥꯡꯍꯟꯕ ꯑꯗꯨꯒ ꯍꯧꯗꯣꯡ ꯑꯃ ꯌꯥꯎꯋꯤꯗꯅꯀꯣ ꯃꯗꯣꯝꯆꯥ ꯑꯃꯅꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅ ꯑꯃꯨꯛ ꯅꯨꯄꯤꯅ ꯉꯥꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁ꯭ꯇꯣꯔꯤ ꯄꯤꯛꯆꯔ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯁꯦꯝꯈ꯭ꯔꯕꯅꯦꯕ ꯑꯦꯅꯤꯃꯦꯁꯟ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯇꯤꯚꯤꯗꯁꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯊꯥꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯨ ꯑꯩꯈꯣꯏ ꯀꯩꯃꯤ ꯁꯨꯝ ꯇꯧꯕ ꯅꯠꯇꯅ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯍꯥꯞꯈꯤ ꯁꯤꯒꯨꯝꯕꯁꯤꯡ ꯋꯥꯔꯤꯁꯤꯡꯁꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯐꯨꯡꯒꯥ ꯋꯥꯔꯤꯗꯒꯤ ꯍꯧꯔꯛꯄꯅꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯁꯨ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯅꯤꯡꯉꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯄꯥꯟꯊꯣꯏꯕꯒꯤ ꯃꯇꯦꯛ ꯑꯃ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯇꯥꯆꯧ ꯅꯪ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ ꯍꯧꯖꯤꯛꯃꯛ ꯀꯥꯎꯂꯦꯟꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯒ ꯃꯈꯣꯏꯅ ꯄꯨꯈꯤꯕ ꯏꯄꯟ ꯀꯩꯃꯤꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯑꯃꯨꯛꯇ ꯂꯧꯍꯧ ꯀꯔꯤꯒꯨꯝꯕ ꯐꯤꯖꯣꯜꯗꯨ ꯃꯈꯣꯏꯅ ꯃꯥꯡꯍꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯄꯟ ꯀꯩꯃꯤꯒꯤ ꯊꯋꯥꯏꯅ ꯃꯥꯂꯦꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯔꯔꯣꯏ ꯐꯤꯖꯣꯜ ꯑꯗꯨ ꯃꯤꯐꯠꯇꯁꯤꯡꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯍꯟꯈꯤꯅꯨ ꯇꯥꯆꯧ ꯁꯨꯃꯥꯏꯅ ꯐꯤꯗꯣ ꯕꯦꯠꯅ ꯃꯨꯟꯈꯤꯗꯧꯔꯦꯅ ꯄꯥꯟꯊꯣꯏꯕꯅ ꯌꯥꯝꯅ ꯋꯥꯖꯕ ꯃꯇꯥꯡꯒꯤ ꯗꯥꯏꯂꯣꯛꯅꯤ ꯃꯥꯅꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯣꯅꯝ ꯑꯗꯣ ꯀꯞꯄꯒꯤ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯇꯧꯔꯛꯎꯀꯣ ꯀꯩꯃꯤꯗꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯀꯞꯄꯒꯤ ꯑꯣꯏꯔꯒꯗꯤ ꯇꯧꯖꯔꯛꯀꯦ ꯑꯗꯨꯝ ꯇꯥꯃꯤꯟꯅꯁꯦ ꯅꯔꯦꯁ ꯃꯃꯥꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯊꯥꯗ꯭ꯔꯤꯕꯗꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯨ ꯀꯞꯄ ꯈꯣꯠꯄꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯦꯛ ꯑꯃꯇꯪꯗꯤ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯣꯏ ꯇꯧꯊꯣꯛꯑꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯋꯥꯔꯤꯁꯦ ꯈꯪꯈꯤꯗꯣꯏꯔꯥꯅꯁꯨ ꯑꯃꯨꯛ ꯄꯥꯈꯠꯄ ꯇꯧꯔꯤꯁꯦ ꯑꯅꯧꯕ ꯊꯥꯗ꯭ꯔꯤꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯕꯨ ꯃꯇꯦꯛ ꯑꯃꯇꯪ ꯂꯧꯈꯠꯆꯒꯦ ꯌꯥꯝ ꯁꯥꯡꯅꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯑꯗꯨꯅ ꯑꯩ ꯃꯇꯦꯛ ꯑꯃꯇꯪ ꯃꯃꯥꯒꯤ ꯇꯧꯔꯛꯀꯦꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯕꯨꯡ ꯀꯩꯃꯤꯁꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯁꯤ ꯃꯇꯦꯛꯁꯤꯗꯪ ꯂꯣꯏꯁꯤꯟꯖꯒꯦ ꯍꯣꯔꯦꯟ ꯌꯦꯡꯉꯒꯗꯤ ꯑꯗꯨꯝ ꯈꯪꯗꯣꯏꯅꯦꯕ ꯁꯤ ꯃꯇꯥꯡꯁꯦ ꯀꯥꯏꯗ ꯀꯃꯥꯏꯅ ꯍꯥꯏꯕꯅꯣꯗꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯅ ꯌꯦꯡꯗ꯭ꯔꯤꯕꯅꯦꯕ ꯁꯤꯒꯤ ꯏꯄꯤꯁꯣꯗꯁꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯕ꯭ꯔꯣ ꯀꯩꯃꯤ ꯑꯃꯨꯛ ꯍꯜꯂꯛꯀꯗ꯭ꯔꯣ ꯍꯥꯏꯕꯗꯨ ꯈꯪꯉꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯁ꯭ꯄꯣꯏꯜ ꯇꯧꯖꯔꯣꯏꯒꯦ ꯌꯦꯡꯉꯤꯕꯁꯤ ꯃꯤ ꯌꯥꯝꯕꯅꯤꯅ ꯀꯣꯟꯅ ꯚꯤꯗꯤꯑꯣꯗ ꯊꯣꯛꯂꯛꯑꯒ ꯐꯖꯅ ꯈꯪꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯆꯈꯤꯔꯣꯏꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯇꯥꯔꯖꯤꯁꯀ ꯆꯦ ꯁꯣꯅꯝꯒ ꯄꯨꯟꯅ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇ ꯇꯧꯕꯤꯔꯛꯑꯣ ꯆꯦ ꯁꯣꯅꯝ ꯑꯣꯏꯅ ꯍꯥꯏ ꯀꯩ ꯗꯥꯏꯂꯣꯛ
ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯃꯇꯦꯛꯇꯣ ꯊꯤꯔꯣ ꯑꯗꯨ ꯈꯝꯕ ꯊꯣꯏꯕꯤꯒꯤꯁꯦ ꯊꯤꯔꯤꯉꯩꯁꯤꯗ ꯑꯩ ꯀꯩꯅꯣꯒꯤ ꯀꯩꯃꯤꯒꯤ ꯃꯇꯦꯛ ꯑꯃꯃꯨꯛ ꯂꯧꯈꯠꯆꯔꯛꯀꯦ ꯂꯧꯈꯠꯂꯒ ꯇꯥꯃꯤꯟꯅꯁꯦ ꯁꯤꯗꯤ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯈꯔ ꯌꯥꯝ ꯇꯧꯔꯦ ꯑꯗꯨꯅ ꯀꯃꯦꯟ ꯑꯃꯅꯤ ꯀꯥꯜꯂꯦꯀꯣ ꯃꯌꯥꯝ ꯁꯥꯎ ꯌꯥꯗꯦ ꯀꯩꯃꯤ ꯉꯥꯏꯕꯗ ꯍꯣꯔꯦ ꯀꯃꯦꯟ ꯈꯔ ꯀꯥꯜꯂꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯥꯏꯂꯣꯛ ꯊꯤꯔꯤꯉꯩꯗ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯃꯨꯛ ꯑꯗꯨꯝ ꯍꯟꯅ ꯊꯥꯖꯟꯕꯤꯔꯛꯑꯣ ꯀꯩꯃꯤꯒ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯂꯧꯈꯠꯆꯔꯛꯀꯦ ꯍꯦ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯅꯐꯝꯗ ꯍꯥꯏꯖꯔꯤ ꯅꯪꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯊꯔꯤꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯁꯤ ꯃꯔꯝ ꯆꯥꯗꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯗ ꯇꯥꯕꯤꯗꯗꯅ ꯃꯈꯣꯏꯗ ꯆꯩꯔꯥꯛ ꯄꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯕꯨ ꯀꯩꯃꯤ ꯑꯩꯅ ꯈꯛ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯋꯥꯌꯦꯜ ꯇꯧꯔꯤꯕ ꯅꯍꯥꯛꯄꯨꯁꯨ ꯀꯩꯃꯤ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯔꯥ ꯂꯩ ꯍꯥꯏꯅ ꯑꯩꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯃꯔꯝ ꯆꯥꯗꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯈꯤꯇꯪ ꯃꯥꯅ ꯋꯥꯔꯧꯅ ꯍꯥꯏꯕ ꯃꯇꯥꯡꯅꯤ ꯗꯥꯏꯂꯣꯛ ꯑꯃꯗꯤ ꯂꯩꯔꯤ ꯁꯤꯗ ꯏꯆꯦꯝꯅ ꯋꯥꯅ ꯌꯣꯛꯄꯤꯔꯛꯄ ꯅꯨꯄꯥꯁꯦ ꯉꯁꯤꯗꯤ ꯁꯥ ꯃꯄꯥꯡꯒꯜ ꯆꯥꯎꯔꯦ ꯇꯧꯕꯁꯦ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯗꯥꯏꯂꯣꯛꯇꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯉꯁꯤ ꯊꯤꯒꯠꯂꯒꯕꯨꯗꯤ ꯉꯁꯤ ꯃꯇꯦꯛ ꯎꯕ ꯑꯃꯇꯪ ꯇꯧꯖꯒꯦ ꯑꯋꯥꯏ ꯌꯥꯝꯅ ꯑꯈꯨꯝ ꯇꯧꯃꯤꯟꯅꯁꯦ ꯁꯥꯡꯕ ꯅꯠꯇꯕꯤꯗ ꯇꯥꯃꯤꯟꯅꯁꯤ ꯏꯆꯦꯝꯅ ꯋꯥꯅ ꯌꯣꯛꯄꯤꯔꯛꯄ ꯑꯃꯨꯛꯇꯪ ꯍꯟꯖꯒꯦ ꯃꯌꯥꯝ ꯏꯆꯦꯝꯅ ꯋꯥꯅ ꯌꯣꯛꯄꯤꯔꯛꯄ ꯅꯨꯄꯥꯁꯦ ꯉꯁꯤꯗꯤ ꯁꯥ ꯃꯄꯥꯡꯒꯜ ꯆꯥꯎꯔꯦ ꯏꯆꯦꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯣꯏꯔꯥꯡꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯁꯤꯡꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯩꯅ ꯑꯉꯝꯕ ꯁꯤꯟꯊꯥ ꯁꯨꯖꯔꯒꯦ ꯏꯆꯦꯝꯕꯨ ꯑꯃꯨꯛ ꯌꯣꯛꯆꯔꯒꯦ ꯅꯗꯨ ꯅꯤꯡꯊꯧꯒꯤ ꯄꯥꯏ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯈꯤꯇꯪ ꯉꯁꯥꯏꯒꯤ ꯗꯥꯏꯂꯣꯛ ꯑꯇꯣꯞꯄꯁꯨ ꯇꯧꯔꯨꯕꯗꯣ ꯑꯗꯨꯅꯅꯦ ꯗꯥꯏꯂꯣꯛꯁꯤꯁꯨ ꯈꯤꯇꯪ ꯀꯨꯏꯔꯕ ꯑꯣꯏꯔꯦ ꯑꯗꯨꯗꯨꯅ ꯍꯣꯏ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯏꯆꯦꯝꯅ ꯋꯥꯅ ꯌꯣꯛꯄꯤꯔꯛꯄ ꯅꯧꯄꯥꯁꯦ ꯉꯁꯤꯗꯤ ꯁꯥ ꯃꯄꯥꯡꯒꯜ ꯆꯥꯎꯔꯦ ꯏꯆꯦꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯣꯏꯔꯥꯡꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯅ ꯑꯉꯝꯕ ꯁꯤꯟꯊꯥ ꯁꯨꯖꯔꯒꯦ ꯏꯆꯦꯝꯕꯨ ꯑꯃꯨꯛ ꯌꯣꯛꯆꯔꯒꯦ ꯅꯗꯨ ꯅꯤꯡꯊꯧꯒꯤ ꯄꯥꯏ ꯃꯅꯨꯡꯗ ꯂꯦꯞꯂꯤꯕ ꯑꯁꯤ ꯑꯃꯨꯛꯇꯗꯤ ꯊꯨꯡꯍꯟꯕꯤꯌꯨꯕ ꯏꯆꯦꯝꯒꯤ ꯏꯕꯨꯡꯉꯣ ꯂꯥꯏꯔꯕ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ ꯀꯣꯟꯊꯣꯡ ꯑꯅꯤ ꯁꯨꯅ ꯂꯥꯟꯗ꯭ꯔꯤꯕ ꯂꯩꯀꯥꯏ ꯅꯃꯥꯟꯅꯕꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗ꯭ꯔꯤꯕ ꯅꯍꯥꯛꯅ ꯀꯔꯝꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯂꯥꯟꯗꯨꯅ ꯁꯤꯂꯪꯕ ꯆꯠꯀꯗꯧꯔꯤꯕꯅꯣ ꯀꯦꯒꯦ ꯃꯤꯔꯛ ꯇꯤꯜꯂꯛꯇꯕꯅ ꯂꯝꯖꯥ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯇꯥꯊꯤꯕꯁꯨ ꯂꯩꯔꯝꯒꯅꯤ ꯀꯂꯛ ꯌꯦꯡꯊꯤꯕꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯏꯆꯦꯝꯅ ꯅꯍꯥꯛꯄꯨ ꯊꯣꯡꯒꯥꯜ ꯂꯥꯜꯍꯟꯅꯤꯡꯗꯦ ꯆꯠꯀꯅꯨꯀꯣ ꯏꯕꯨꯡꯉꯣ ꯏꯆꯤꯜ ꯏꯄ꯭ꯋꯥꯒꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯀꯔꯤꯒꯤ ꯉꯥꯏ ꯉꯝꯗ꯭ꯔꯤꯕꯅꯣ ꯂꯩꯇ ꯂꯥꯏꯔ ꯑꯁꯦ ꯏꯆꯤꯜ ꯏꯄ꯭ꯋꯥꯒꯤ ꯁꯔꯨꯛ ꯅꯠꯇꯦ ꯀꯦꯒꯦ ꯃꯣꯏꯔꯥꯡꯗ ꯂꯥꯏꯔꯕꯒꯤ ꯃꯄꯥꯜ ꯊꯥꯗꯦ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯎ ꯂꯤꯡꯗꯦ ꯁꯤꯡꯎ ꯊꯥꯡꯖꯤꯡꯒꯤ ꯅꯨꯡꯗꯝ ꯉꯥꯏꯈꯤꯁꯤ ꯏꯕꯨꯡꯉꯣ ꯊꯦꯡꯛ ꯌꯨ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯪꯕꯤꯔꯛꯏ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯍꯥꯞꯄꯛꯑꯣ ꯐꯤꯗꯕꯦꯛ ꯈꯣꯠꯂꯣꯅ ꯑꯗꯨꯝ ꯍꯣꯏ ꯐꯖꯅ ꯄꯤꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯩꯈꯣꯏꯅꯁꯨ ꯑꯉꯝꯕ ꯍꯧꯖꯤꯛ ꯋꯥꯔꯤ ꯀꯩꯅꯣ ꯄꯥꯏꯔꯤ ꯑꯩꯈꯣꯏ ꯀꯩꯃꯤ ꯄꯥꯏꯔꯤ ꯃꯌꯥꯝꯒꯤ ꯀꯩꯃꯤ ꯑꯗꯨꯝ ꯂꯦꯞꯄ ꯌꯥꯗꯦ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯍꯦꯔꯥꯆꯟꯗ꯭ꯔꯁꯨ ꯄꯥꯏꯔꯤ ꯍꯦꯔꯥꯆꯟꯗ꯭ꯔ ꯀꯩꯅꯣ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯑꯊꯧꯕ ꯃꯇꯝꯗꯨꯒꯤ ꯑꯋꯥꯁꯤꯡꯒ ꯌꯥꯝꯅ ꯏꯆꯪ ꯊꯧꯅ ꯌꯥꯝꯅ ꯋꯥꯅ ꯑꯋꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯈꯔꯅ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯦꯅꯤꯃꯦꯁꯟ ꯑꯁꯤ ꯄꯥꯏꯖꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯤꯡꯁꯤꯡꯕꯗ ꯃꯔꯨꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯊꯝꯖꯒꯦ ꯑꯗꯨꯁꯨ ꯄꯥꯏꯔꯦ ꯑꯗꯨꯅ ꯈꯝꯕ ꯊꯣꯏꯕꯤꯗꯨꯁꯨ ꯑꯩꯈꯣই ꯂꯦꯞꯄꯣꯏ ꯑꯗꯨꯝ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯔꯛꯇ ꯑꯗꯨꯝ ꯍꯥꯞꯅꯕ ꯀꯟꯅ ꯍꯣꯠꯅꯖꯒꯦ
ꯀꯃꯦꯟꯗꯤ ꯃꯌꯥꯝ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯗꯥꯏꯂꯣग ꯈꯔ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯎꯗ꯭ꯔꯦ ꯀꯩꯅꯣꯁꯨ ꯀꯥꯎꯂꯦꯟꯒꯤ ꯗꯥꯏꯂꯣग ꯑꯝꯇꯪ ꯇꯧꯕꯤꯌꯣꯅꯁꯨ ꯌꯥꯎꯈꯤꯕꯅꯦ ꯀꯥꯎꯂꯦꯟꯒꯤꯁꯨ ꯍꯥꯏꯔꯛꯑꯦ ꯀꯥꯎꯂꯦꯟ ꯑꯝꯇꯪ ꯊꯤꯖꯔꯛꯀꯦ ꯀꯥꯎꯂꯦꯟꯒꯤꯗꯤ ꯑꯝꯇꯪ ꯇꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯤ ꯀꯥꯎꯂꯦꯟꯒꯤꯗꯤ ꯑꯝꯇ ꯂꯥꯏꯞꯇ ꯇꯧꯔꯝꯈꯤꯔꯣꯏꯕ ꯑꯗꯨꯗꯨꯅ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯈꯝꯕ ꯊꯣꯏꯕꯤ ꯍꯥꯞꯄꯤꯔꯛꯑꯣ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯁꯦ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯂꯦꯞꯇꯅ ꯁꯦꯝꯖꯔꯛꯀे ꯅꯥꯎꯕ ꯍꯥꯎ ꯀꯩꯃꯤ ꯃꯈꯥ ꯍꯥꯞꯄꯤꯔꯛꯑꯣ ꯍꯣꯔꯦꯟꯗꯤ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯍꯣꯔꯦꯟ ꯌꯦꯡꯕ ꯐꯪꯕꯤꯔꯒꯅꯤ ꯁꯦꯅꯥꯄꯇꯤꯗꯒꯤꯁꯨ ꯀꯩꯃꯤ ꯉꯥꯏꯖꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯅꯨꯀꯣ ꯏꯕꯨꯡ ꯀꯩꯃꯤꯅ ꯊꯝꯕꯤꯔꯛꯑꯦ ꯀꯃꯥꯏ ꯀꯩꯃꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯀꯥꯎꯂꯦꯟꯒꯤ ꯀꯥꯂꯩꯗ ꯆꯩꯕꯒꯤ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯔꯛꯀꯦ ꯀꯥꯂꯩ ꯅꯃꯥꯡꯗ ꯑꯩꯒꯤ ꯃꯤ ꯑꯅꯤ ꯇꯦꯟꯅ ꯄꯥꯟꯗꯨꯅ ꯂꯩꯍꯧꯕꯗꯨ ꯅꯪ ꯅꯃꯤꯠꯇꯨ ꯎꯔꯛꯇꯕ꯭ꯔꯥ ꯍꯥ ꯀꯥꯂꯩꯅ ꯈꯨꯝꯃꯦ ꯀꯥꯂꯩꯒꯤ ꯈꯨꯝꯃꯛꯄ ꯃꯇꯨꯡꯗ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯀꯩꯃꯤ ꯃꯍꯥꯛꯇꯤ ꯁꯤꯍꯧꯔꯦ ꯃꯥꯒꯤ ꯈꯣꯡꯕꯨ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯁꯤꯔꯝꯂꯒꯅꯤ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯄꯥꯏꯕ ꯁꯛꯅꯕ ꯀꯩꯃꯤꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯄꯨꯔꯛꯎ ꯍꯥꯏꯕꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏ ꯉꯁꯤꯗꯤ ꯗꯥ ꯔꯣꯖꯦꯁꯀꯤ ꯗꯥꯏꯂꯣग ꯐꯅꯌꯥꯝ ꯑꯗꯨꯝ ꯇꯥꯔꯝꯃꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯏꯐꯁꯦ ꯃꯄꯨꯡ ꯐꯥꯕꯅꯦꯅ ꯈꯟꯖꯩ ꯀꯃꯦꯟ ꯈꯔ ꯑꯃꯨꯛ ꯁꯠꯀꯠꯆꯒꯦ ꯀꯩꯃꯤ ꯈꯤꯇꯪ ꯁꯥꯡꯅ ꯍꯥꯞꯄꯤꯔꯛꯑꯣ ꯂꯩꯔꯦꯝꯕꯝ ꯔꯣꯂꯦꯜꯅ ꯊꯝꯕꯤꯔꯛꯄꯅꯤ ꯍꯣꯏ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯥꯡꯅꯕꯗꯤ ꯍꯣꯠꯅꯖꯔꯤ ꯍꯦꯟꯅ ꯍꯦꯟꯅꯁꯨ ꯁꯥꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯌꯥꯔꯤꯕ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤꯗꯒꯤ ꯍꯥꯏꯔꯨꯔꯗꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯌꯥꯝ ꯁꯥꯡꯉꯕꯅꯦꯕ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯋꯥꯔꯤꯁꯦ ꯁꯤꯜꯂ ꯁꯤꯜꯂ पाइबꯁꯤꯁꯨ ꯑꯩꯈꯣꯏꯗ ꯈꯨꯠ ꯈꯤꯇꯪ ꯐꯥꯏ ꯍꯥꯏꯕꯗꯤ ꯀꯩꯃꯤ ꯈꯛꯇꯪ ꯆꯠꯈꯤꯕ ꯑꯣꯏꯔꯒꯗꯤ ꯋꯥꯔꯤꯗꯣ ꯈꯔ ꯐꯩ ꯑꯗꯨ ꯅꯠꯇꯕ ꯀꯩꯃꯤ ꯑꯃꯨꯛ ꯄꯥꯏ ꯑꯃꯃꯨꯛ ꯄꯥꯏ ꯇꯧꯕꯁꯦ ꯑꯩꯈꯣꯏꯗ ꯈꯨꯠꯁꯨ ꯈꯤꯇꯪ ꯐꯥꯏ ꯑꯗꯨ ꯃꯌꯥꯝ ꯈꯤꯇꯪ ꯉꯥꯏꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯊꯥꯒꯠꯅꯕ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯀꯩꯃꯤ ꯊꯥꯔꯛꯄꯒꯤ ꯃꯇꯝ ꯑꯃ ꯂꯦꯞꯄꯤꯌꯨ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯑꯗꯨꯝ ꯀꯩꯃꯤꯁꯦ ꯄꯨꯡ 9:30 ꯁꯤꯗꯗꯤ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕ ꯐꯪꯕꯤꯔꯒꯅꯤ ꯑꯗꯨꯒ ISTV ꯆꯦꯅꯦꯜꯗꯅ ꯍꯥꯟꯅ ꯈꯤꯇꯪ ꯃꯥꯡꯖꯧꯅꯅ ꯌꯦꯡꯕ ꯐꯪꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯎꯔꯅꯤ ꯇꯔꯥ ꯆꯦꯡ ꯄꯨꯔꯛꯄꯒꯤ ꯃꯇꯥꯡꯗꯣ ꯈꯪꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯪꯕꯗꯣ ꯗꯥꯏꯂꯣꯛ ꯇꯥꯅꯤꯡꯉꯤ ꯍꯥꯏ ꯑꯗꯨꯁꯨ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏ ꯗꯥꯏꯂꯣꯛ ꯊꯤꯕ ꯈꯤꯇꯪ ꯃꯇꯝꯕꯨꯗꯤ ꯈꯔ ꯂꯧꯒꯅꯤ ꯃꯌꯥꯝ ꯈꯤꯇꯪ ꯃꯃꯥꯡꯒꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯑꯩ ꯊꯤꯔꯛꯀꯦ ꯑꯗꯨꯕꯨꯗꯤ ꯑꯉꯧꯕ ꯃꯣꯏꯔꯥꯝ ꯊꯦꯡꯕꯁꯦ ꯊꯦꯡꯀ꯭ꯌꯨ ꯄꯥꯔꯤ ꯏꯃꯣꯝ ꯑꯁꯥꯝ ꯍꯣꯖꯥꯏꯗꯒꯤ ꯄꯥꯔꯤ ꯏꯃꯣꯝ ꯆꯦꯅꯦꯜꯅ ꯈꯨꯔꯨꯝꯖꯔꯤ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯍꯥꯞꯄꯤꯔꯛꯎ ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯆ ꯀꯣꯁꯝ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯌꯨꯅꯤꯛ ꯒꯦꯃꯔ ꯗꯥ ꯔꯣꯖꯦꯁ ꯂꯧꯗ꯭ꯔꯥꯎꯕꯤꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯕꯤꯔꯛꯎꯕ ꯂꯧꯗ꯭ꯔꯥꯎꯕꯤꯒꯤꯁꯦ ꯗꯥꯏꯂꯣꯛꯇꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯀꯠꯄꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯒꯅꯤ ꯌꯥꯝꯅ ꯂꯤꯈꯤꯕ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯊꯪ ꯃꯊꯪ ꯂꯣꯟꯅꯔꯒ ꯌꯥꯝ ꯁꯥꯡꯅ ꯀꯥꯟꯈ꯭ꯔꯕ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪ ꯃꯇꯝ ꯍꯦꯟꯅ ꯆꯪꯒꯅꯤ ꯑꯗꯨꯅ ꯗꯥꯏꯂꯣꯛꯃꯛꯇꯤ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯤꯌꯥꯡ ꯑꯊꯧꯕ ꯁꯥꯈꯤꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯖꯣꯝꯕꯤꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯈꯣꯟ ꯁꯤꯔꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯤꯗꯔꯒ ꯍꯥꯏꯈꯤꯕ ꯈꯣꯟꯖꯦꯜ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯇꯦꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯂꯧꯗ꯭ꯔꯥꯎꯕꯤꯒꯤꯁꯤ ꯑꯗꯒꯤ ꯃꯈꯣꯟ ꯁꯤꯔꯒ ꯍꯥꯏꯕ ꯈꯣꯟꯅꯤ ꯑꯗꯨꯅ ꯈꯅꯥꯎꯗꯨꯁꯨ ꯈꯤꯇꯪ ꯈꯔ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯃꯆꯥ ꯑꯃ ꯇꯧꯗ꯭ꯔꯒꯗꯤ ꯆꯞ ꯆꯥꯅ ꯇꯥꯎ ꯌꯥꯗꯕ ꯑꯗꯨꯝꯕ ꯈꯣꯟ ꯑꯃꯁꯨ ꯑꯣꯏꯈꯤ ꯂꯧꯗ꯭ꯔꯥꯎꯕꯤꯁꯤ ꯈꯅꯥꯎ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯊꯣꯛꯄꯗ ꯈꯔ ꯋꯥꯕ ꯈꯣꯟ ꯑꯣꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯩꯃꯤ ꯉꯥꯏꯖꯔꯤ ꯀꯩꯃꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯗꯥꯔꯖꯤꯁꯅ ꯂꯤꯕ ꯋꯥꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯍꯥꯞꯄꯤꯔꯛꯎ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯀꯦ ꯀꯣꯔꯖꯩ ꯈꯣꯜꯂꯥꯎꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯃꯃꯥꯡꯗ ꯈꯔ ꯍꯥꯞꯀꯠꯆꯔꯝꯃꯤ ꯍꯣꯔꯔꯒꯤ ꯃꯤꯁꯇ꯭ꯔꯤꯒꯤ
ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯔꯤꯚꯥꯏꯚ ꯇꯧꯅꯕ ꯑꯗꯨꯝ ꯃꯈꯥ ꯃꯔꯛꯇ ꯍꯥꯞꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯗꯥꯏꯂꯣꯛꯇꯣ ꯌꯥꯝ ꯐꯖꯩ ꯈꯣꯠꯂꯦꯅ ꯀꯃꯦꯟ ꯌꯥꯝ ꯐꯖꯕ ꯈꯔ ꯑꯗꯨꯝ ꯊꯝꯃꯛꯑꯦ ꯌꯥꯝ ꯐꯖꯩ ꯑꯉꯧꯕ ꯃꯣꯏꯔꯥꯡ ꯊꯦꯡ ꯌꯨ ꯚꯦꯔꯤ ꯃꯆ ꯊꯥꯈꯤꯕ ꯑꯍꯥꯟꯕꯒꯤ ꯀꯃꯦꯟꯗꯣ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕꯒꯤ ꯑꯗꯨꯒ ꯄꯥꯕꯤꯔꯛꯇꯦ ꯅꯥꯎꯕꯤ ꯎꯍꯧꯗ꯭रे ꯀꯩ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯣ ꯋꯥꯔꯧꯕꯤꯔꯣꯏ ꯎꯍꯧꯗꯕꯩꯅꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯄꯥꯔꯤ ꯃꯃꯣꯝ ꯂꯣꯏꯁꯥ ꯑꯩ ꯂꯥꯛꯂꯦ ꯍꯥꯏꯔꯤ ꯐꯔꯨꯛꯅ ꯐꯔꯨꯛꯁꯦ ꯅꯦꯠ ꯌꯥꯔꯕꯣ ꯉꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯐꯝ ꯑꯣꯏꯕ ꯆꯦꯅꯦꯜꯅꯤ ꯄꯨꯄꯨ ꯐꯣꯛ ꯊꯥꯒꯠꯆꯔꯤꯅ ꯄꯥꯔꯤ ꯃꯧꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯐꯅꯌꯥꯝ ꯋꯥꯔꯨꯔꯁꯨ ꯑꯗꯨꯝ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯀꯟꯇꯦꯟꯁꯤꯡꯁꯦ ꯌꯦꯡꯕꯤꯔꯒ ꯑꯋꯥꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯉꯝꯍꯟꯅꯕ ꯑꯩꯈꯣꯏꯅꯁꯨ ꯁꯦꯝꯖꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯋꯥꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯌꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯑꯔꯤꯐ ꯐꯥꯎ ꯅꯨꯄꯥ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯑꯣꯟꯕ ꯍꯩ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯔꯤꯐ ꯆꯦ ꯉꯁꯤꯗꯤ ꯊꯕꯛ ꯂꯩꯔꯦ ꯐ꯭ꯔꯥꯏꯗꯦꯒꯤ ꯂꯥꯏꯞꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯕꯥꯏ ꯑꯕꯦꯝ ꯕꯕꯥꯏ ꯅꯥꯎꯕꯤ ꯅꯤꯡꯊꯧꯖꯝ ꯊꯥꯈꯤꯕ ꯑꯍꯥꯟꯕꯒꯤ ꯀꯃꯦꯟꯗꯣ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕꯅꯤ ꯑꯗꯨꯒ ꯄꯥꯕꯤꯔꯛꯇ꯭ꯔꯦꯅ ꯀꯩ ꯀꯃꯦꯟꯅꯣ ꯎꯍꯧꯗ꯭ꯔꯦꯕ ꯑꯗꯨꯅꯤ ꯅꯥꯎꯕꯤ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯈꯣꯏ ꯅꯥꯟꯊꯣꯛꯈꯤꯕꯩꯅꯤꯀꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯀꯃꯦꯟꯁꯦ ꯁꯨꯡꯎ ꯎꯕꯤꯗ꯭ꯔꯦ ꯊꯣꯛꯆꯔꯦ ꯏꯁꯤꯡ ꯆꯥꯎꯕꯅ ꯑꯍꯥꯟꯕ ꯏꯁꯤꯡꯗ ꯇꯥꯎꯔꯒ ꯂꯥꯛꯄꯒꯤ ꯏꯄꯤꯁꯣꯗꯇꯣ ꯄꯥꯝꯖꯩ ꯍꯥꯏꯈꯤꯕꯅꯦ ꯍꯟꯖꯤꯟ ꯍꯟꯖꯤन ꯏꯁꯤꯡ ꯆꯥꯎꯕꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯎꯖꯗ꯭ꯔꯦ ꯏꯁꯤꯡ ꯆꯥꯎꯕ ꯁꯥꯕ ꯀꯩꯅꯣ ꯑꯇꯣꯞꯄ ꯑꯃꯅ ꯁꯨꯕꯥꯁ ꯊꯣꯛꯆꯣꯝ ꯃꯍꯥꯛꯅ ꯁꯥꯕꯤꯔꯛꯄꯅꯤ ꯊꯤꯌꯦꯇꯔ ꯑꯥꯔꯇꯤꯁꯅꯤ ꯌꯥꯎꯔꯤꯕ ꯑꯗꯨꯝꯕ ꯑꯥꯔꯇꯤꯁ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯑꯣꯏꯅꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯕꯗ ꯌꯥꯎꯍꯟꯖꯔꯛꯀꯦ ꯃꯥꯅ ꯑꯗꯨꯝ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕꯤꯔꯒ ꯑꯗꯨꯝ ꯗꯕꯤꯡ ꯀꯩꯀꯥ ꯁꯨꯃꯥꯏꯅ ꯊꯥꯕꯤꯔꯛꯄꯅꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤꯁꯦ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯐꯥꯔꯨꯛꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯏ ꯑꯗꯨꯅꯦ ꯑꯩꯅ ꯃꯥꯒꯤ ꯅꯦꯠ ꯌꯥꯔꯕ ꯍꯪꯉꯤꯁꯦ ꯅꯦꯠ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯆꯤꯆꯦꯒꯤ ꯂꯥꯏꯞ ꯎꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯈꯥꯁꯦ ꯀꯔꯝ ꯀꯥꯟꯗ ꯊꯥꯒꯠꯂꯛꯇꯣꯏꯅꯣ ꯀꯩꯅꯣ ꯁꯨꯆꯤꯄ꯭ꯔꯤꯌꯥ ꯂꯥꯏꯁ꯭ꯔꯝ ꯍꯣꯔꯦꯟ ꯊꯥꯒꯠꯂꯛꯀꯗꯣꯏꯅꯦ ꯌꯨꯇ꯭ꯌꯨꯕꯇ ꯉꯁꯥꯏꯒꯤ ꯍꯥꯏꯕ ꯗꯥꯏꯂꯣꯛꯇꯣ ꯑꯗꯨꯗꯣ ꯂꯩꯔꯕꯅꯦ ꯍꯦꯛ ꯍꯧꯕꯗꯩ ꯃꯃꯥꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏꯁꯦ ꯀꯔꯝꯕ ꯃꯇꯥꯡꯅꯣ ꯇꯥꯃꯤꯟꯅꯁꯤ ꯆꯦꯡ ꯄꯣꯔꯛꯄꯒꯤ ꯃꯇꯥꯡꯗ ꯑꯗꯨꯛ ꯌꯥꯝ ꯌꯥꯝꯕ ꯆꯦꯡꯗꯣ ꯀꯥꯏꯗꯩꯅꯣ ꯈꯣꯠꯄꯅꯣ ꯍꯪꯕꯒꯤ ꯃꯇꯥꯡꯗꯨꯅꯦꯕꯀꯣ ꯏꯆꯦꯝꯍꯜ ꯅꯧꯄꯥ ꯌꯧꯖꯔꯛꯂꯦ ꯏꯆꯦꯝꯒꯤ ꯏꯕꯨꯡꯉꯣꯏꯗꯨ ꯅꯤꯡꯊꯧ ꯅꯍꯥꯛꯅ ꯋꯥꯅ ꯀꯣꯛꯊꯣꯡꯅꯗꯨꯅ ꯄꯨꯔꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯇꯔꯥ ꯆꯦꯡꯀꯣꯛꯅꯤ ꯏꯆꯦꯝꯍꯜ ꯏꯁ ꯃꯥꯡꯂꯦ ꯑꯗꯨꯛ ꯌꯥꯝꯕ ꯇꯔꯥ ꯆꯦꯡꯀꯣꯠ ꯑꯗꯨꯕꯨ ꯂꯝꯂꯦꯟ ꯀꯔꯤꯗꯒꯤꯅꯣ ꯀꯦꯒꯦ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯏꯆꯦꯝꯍꯜ ꯀꯦꯒꯦ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧꯒꯤ ꯃꯥꯟꯕꯤ ꯁꯟ ꯁꯦꯜꯂꯨꯕꯒꯤ ꯁꯟꯁꯦꯟꯃꯟ ꯑꯣꯏꯅ ꯄꯤꯕꯤꯔꯛꯄ ꯇꯔꯥ ꯆꯦꯡꯀꯣꯛꯅꯤ ꯏꯆꯦꯝꯍꯜ ꯀꯣꯔꯧ ꯅꯣꯡꯃꯒꯤ ꯁꯟꯁꯦꯟꯃꯟꯕꯨ ꯑꯗꯨꯛ ꯌꯥꯝꯕ ꯇꯔꯥ ꯆꯦꯡꯀꯣꯛ ꯄꯤꯔꯛꯄ ꯍꯧꯅꯗꯦꯗ ꯏꯆꯦꯝꯍꯜ ꯑꯁꯦꯡꯕ ꯁꯟꯁꯦꯟꯃꯟꯗꯤ ꯇꯔꯥ ꯆꯦꯡꯀꯣꯛ 3 ꯈꯛꯇꯅꯤ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯇꯔꯥ ꯆꯦꯡꯀꯣꯛ 6 ꯑꯃꯒ ꯍꯥꯞꯄꯤꯔꯛꯇꯨꯅ ꯅꯧꯄꯥꯅ ꯆꯦꯡꯀꯣꯛ 14 ꯑꯁꯦ ꯄꯨꯖꯔꯛꯄꯅꯤ ꯏꯆꯦꯝꯍꯜ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯍꯣꯏ ꯉꯁꯤꯗꯤ ꯗꯥꯏꯂꯣꯛ ꯌꯥꯝ ꯇꯧꯈ꯭ꯔꯦ ꯌꯨꯅꯤꯛ ꯒꯦꯃꯔꯅ ꯍꯥꯏꯕꯤꯔꯛꯏ ꯔꯥꯖꯣꯒꯤ ꯐꯨꯔꯤꯠ ꯍꯥꯏꯕ ꯋꯥꯔꯤꯗꯨꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯊꯥꯏꯅꯒꯤ ꯀ꯭ꯔꯤꯁꯅ ꯖꯟꯃ ꯅꯨꯃꯤꯠꯇ ꯋꯥꯈꯤꯕꯗꯣ ꯑꯣꯀꯦ ꯁꯦꯂꯦꯕꯁꯇ ꯇꯝꯕꯅꯦ ꯌꯥꯝꯁꯨ ꯅꯨꯡꯁꯤꯕꯅꯦ ꯑꯗꯨꯝ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯇꯦꯛ ꯁ꯭ꯇꯣꯔꯤ ꯄꯤꯛꯆꯔ ꯑꯗꯨꯒ ꯑꯦꯅꯤꯃꯦꯁꯟ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯉꯔꯥꯡꯁꯨ ꯍꯪꯒꯥꯝ ꯃꯔꯨꯑꯅ ꯀ꯭ꯂꯥꯁ 8+7 ꯑꯗꯨꯗ ꯇꯝꯕ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯁꯨ ꯉꯔꯥꯡ ꯅꯔꯦꯁꯟ ꯇꯧꯖꯕꯅꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯕꯁꯇ ꯌꯥꯎꯈꯤꯕ ꯅꯨꯡꯁꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯗꯨꯝ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯇꯥꯃꯆꯥ ꯃꯃꯥꯡꯗ ꯀꯥꯛꯌꯦꯟ ꯃꯤꯉꯝꯕ ꯁꯦꯝꯈ꯭ꯔꯦ ꯑꯗꯩ ꯍꯪꯒꯥꯝ ꯃꯔꯨ ꯂꯩꯔꯤ ꯂꯥꯡꯈꯣꯏꯄꯤꯒꯤ ꯋꯥꯔꯤ ꯂꯩꯔꯤ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯍꯦꯟꯅ ꯑꯉꯥꯡꯁꯤꯡꯅ ꯇꯥꯕ ꯅꯨꯡꯉꯥꯏꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯔꯦꯁꯟ ꯇꯧꯊꯣꯛꯑꯒ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯂꯤꯔꯒ ꯑꯗꯨꯝ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯨ ꯀꯩꯅꯣ ꯑꯉꯥꯡ ꯑꯃꯒꯤ ꯀꯩꯅꯣꯒꯤ ꯊ꯭ꯔꯨꯗꯒꯤ ꯄꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯔ ꯃꯥꯅꯤ ꯀꯀꯥ ꯔꯣꯖꯦꯁ ꯑꯃꯗꯤ ꯗꯣꯝꯆꯥ ꯁꯣꯅꯝ ꯇꯥꯕꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏ ꯊꯥꯕꯤꯔꯛꯑꯣ ꯁꯣꯏꯗꯅ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯃꯦꯟ ꯃꯊꯪꯒꯤꯗ ꯌꯥꯎꯖꯔꯒꯦ ꯍꯥꯏ ꯁꯞꯅ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯌꯥꯝ ꯃꯥꯜꯂꯦ ꯆꯤꯆꯦ ꯑꯃꯗꯤ ꯗꯗꯥꯕꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯁꯥꯔꯤ ꯊꯦꯡꯛ ꯌꯨ
ꯄꯨꯡ ꯀꯌꯥꯗ ꯊꯥꯗꯣꯏꯅꯣ ꯍꯥꯏ ꯄꯨꯡꯗꯤ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯗꯦ ꯍꯣꯔꯦꯟꯁꯦ ꯄꯨꯡ 9:30 ꯁ꯭ꯋꯥꯏꯗꯗꯤ ꯇꯥꯒꯗꯕ ꯃꯥꯜꯂꯦꯀꯣ ꯄꯥꯔꯤ ꯏꯃꯣꯝ ꯑꯩ ꯍꯟꯗꯛ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯕ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯇꯤꯝ ꯃꯌꯥꯝꯒꯁꯨ ꯎꯅꯖꯒꯦ ꯈꯜꯂꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯁꯄꯣꯔꯠꯀꯤꯗꯃꯛ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯝꯕꯣꯜ ꯕꯖꯥꯔ ꯌꯧꯔꯝꯗꯥꯏꯗ ꯕꯖꯥꯔꯗꯒꯤ ꯍꯥꯏꯊꯔꯛꯄꯗ ꯅꯝꯕꯣꯜ ꯕꯖꯥꯔꯃꯛꯅꯤ ꯑꯗꯨꯝ ꯈꯤꯇꯪ ꯕꯖꯥꯔꯃꯛ ꯌꯧꯔꯝꯗꯥꯏꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯗꯨꯝ ꯑꯣꯐꯤꯁꯁꯦ ꯑꯗꯨꯝ ꯁꯣꯔꯣꯛꯇꯒꯤ ꯂꯩꯔꯦ ꯎꯕ ꯐꯪꯕꯅꯤ ꯑꯗꯨ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯂꯥꯛꯄꯤꯔꯒ ꯊꯦꯡꯅꯕꯒꯤ ꯇꯥꯟꯖꯥ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯏꯟꯇꯔꯦꯛ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯗꯨꯝ ꯂꯧꯖꯒꯦ ꯍꯣꯏ ꯑꯩꯈꯣꯏ ꯁꯟꯗꯦ ꯈꯛꯇꯪꯗꯤ ꯂꯩꯇꯦ ꯁꯟꯗꯦꯗꯤ ꯌꯨꯝꯗ ꯂꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯇꯝꯗꯤ ꯑꯗꯨꯝ ꯑꯣꯐꯤꯁꯇ ꯄꯨꯟꯅ ꯑꯗꯨꯝ ꯂꯩ ꯗꯥꯔꯦꯁ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯆꯥꯕ ꯍꯩ ꯀꯔꯤ ꯆꯥꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏ ꯋꯥꯁꯦꯝꯅ ꯃꯁꯤ ꯂꯥꯏꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯄꯤꯔꯛꯄꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯄ꯭ꯔꯦꯛꯇꯤꯁ ꯈꯔꯁꯨ ꯑꯗꯨꯝ ꯆꯪꯉꯤ ꯆꯥꯕꯒꯤꯗꯤ ꯃꯌꯥꯝ ꯆꯥꯔꯤꯁꯤ ꯑꯗꯨꯝ ꯂꯣꯏ ꯆꯥꯏ ꯑꯗꯨꯒ ꯈꯔ ꯀꯨꯏꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯐꯠꯇꯕ ꯆꯤꯟꯖꯥꯛꯇꯤ ꯆꯥꯕꯤꯗꯕ ꯇꯥꯔꯦ ꯀꯩꯃꯤ ꯏꯄꯤꯁꯣꯠ 11 ꯀꯔꯝ ꯀꯥꯟ ꯊꯥꯒꯠꯂꯛꯇꯣꯏꯅꯣ ꯈꯥꯡꯉꯦꯝꯕꯝ ꯑꯕꯦ ꯍꯣꯔꯦꯟ ꯄꯨꯡ 9 ꯁ꯭ꯋꯥꯏꯗ ꯊꯥꯒꯠꯂꯛꯀꯅꯤꯌꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯕ꯭ꯔꯣ ꯔꯣꯖꯦꯁ ꯉꯁꯤ ꯎꯕ ꯐꯪꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯗꯥꯏꯂꯣꯛꯁꯨ ꯐꯖꯩ ꯕ꯭ꯔꯣ ꯔꯣꯖꯦꯁ ꯑꯃꯗꯤ ꯁꯤꯁꯇꯔ ꯁꯣꯅꯝꯕꯨ ꯊꯥꯒꯠꯆꯔꯤ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯅ ꯊꯝꯕꯤꯔꯛꯄꯅꯤ ꯊꯦꯡꯛ ꯌꯨ ꯐꯔꯨꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯁꯞꯄꯣꯔꯇꯔ ꯑꯃꯅꯤ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯐꯤꯗꯕꯦꯛ ꯐꯖꯅ ꯄꯤꯕꯤ ꯍꯣꯏ ꯀꯩꯃꯤ ꯊꯥꯒꯠꯄꯤꯔꯛꯑꯣꯅ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯄꯥꯔꯠ ꯃꯈꯥ ꯍꯥꯏꯗꯣꯏ ꯑꯣꯏꯔꯝꯅꯤꯀꯣ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯄꯥꯔꯠꯁꯦ ꯑꯩꯈꯣꯏ ꯁꯦꯝꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟꯗꯤ ꯑꯗꯨꯝ ꯂꯩꯖꯩ ꯑꯇꯣꯞꯄ ꯋꯥꯔꯤ ꯈꯔ ꯑꯗꯨꯝ ꯄꯥꯏꯔꯤꯕꯒꯤ ꯑꯗꯨꯝ ꯑꯩꯅ ꯃꯃꯥꯡꯒꯤ ꯂꯥꯏꯞꯇꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗ ꯍꯥꯞꯈꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯇꯝ ꯆꯪꯊꯣꯛ ꯆꯪꯁꯤꯟꯒꯤ ꯋꯥꯅꯤ ꯂꯣꯏꯁꯟꯗꯕꯁꯤꯡꯗꯣ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯀꯅꯤ ꯈꯔꯗꯤ ꯑꯗꯨꯝ ꯉꯥꯏꯕꯤꯔꯣ ꯍꯥꯞꯈꯤꯕ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯗꯨꯁꯨ ꯑꯗꯨꯝ ꯂꯣꯏꯅꯕ ꯑꯩꯈꯣꯏ ꯁꯦꯝꯖꯔꯛꯀꯦ ꯅꯥꯎꯕ ꯍꯥꯏ ꯀꯃꯦꯟ ꯑꯃ ꯎꯕꯤꯗ ꯆꯠꯂꯒꯦꯅ ꯍꯥꯏꯌꯦ ꯂꯩꯅꯝꯅ ꯃꯃꯥꯡꯒꯤ ꯀꯃꯦꯟ ꯑꯩꯈꯣꯏ ꯅꯥꯟꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯋꯥꯔꯧꯕꯤꯅꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯝ ꯊꯦꯡꯅꯔꯗꯤ ꯑꯩꯈꯣꯏ ꯄꯥꯖꯔꯛꯀꯅꯤ ꯄꯥꯖꯕꯅꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯌꯥꯕ ꯄꯤꯕꯤꯕꯒꯤ ꯑꯦꯅꯤꯃꯦꯁꯟ ꯇꯝꯕꯤꯌꯨ ꯍꯥꯏ ꯗꯥꯏꯂꯣꯛ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯉꯣꯅ ꯊꯝꯕꯤꯔꯛꯑꯦ ꯃꯃꯥꯅ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯃꯇꯝ ꯁꯥꯡꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯃꯥ ꯑꯦꯅꯤꯃꯦꯁꯟ ꯌꯨꯅꯤꯛ ꯒꯦꯃꯔꯒꯤ ꯑꯦꯅꯤꯃꯦꯁꯟ ꯇꯝꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯀꯦꯔꯦꯛꯇꯔꯁꯦ ꯌꯥꯝꯅ ꯐꯖꯩ ꯈꯣꯠꯂꯦ ꯉꯥꯎꯖꯩꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯍꯣꯏ ꯇꯝꯕꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯏꯅ ꯂꯩꯕꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯒ ꯄ꯭ꯂꯁ ꯃꯌꯥꯝꯒꯤ ꯅꯪꯅꯕ ꯊꯥꯕꯤꯔꯛꯑꯣ ꯍꯣꯔꯦꯟ ꯊꯥꯕꯤꯔꯛꯑꯣ ꯍꯌꯦꯡ ꯊꯥꯕꯤꯔꯛꯑꯣ ꯈꯔ ꯁꯥꯡꯅ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯃꯌꯥꯝ ꯑꯗꯒꯤ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯗ ꯑꯍꯦꯟꯕ ꯃꯇꯝ ꯐꯪꯖꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯑꯣꯡꯗ ꯂꯩꯔꯛꯄꯒꯤ ꯁ꯭ꯇꯦꯖꯇꯣ ꯌꯧꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯗꯨꯝ ꯈꯪꯍꯟꯖꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯇꯥꯛꯄꯤꯕꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯒꯤ ꯑꯦꯅꯤꯃꯦꯁꯟ ꯀꯩꯃꯤ ꯃꯌꯥꯝꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯦꯝꯃꯤꯕ ꯃꯌꯥꯝꯁꯤ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯋꯥꯅ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯖꯗ꯭ꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯍꯟꯕꯤꯕꯒꯤꯗꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯔꯣꯖꯦꯁ ꯁꯣꯅꯝ ꯑꯅ ꯊꯝꯕꯤꯔꯛꯏ ꯅꯥꯎꯕꯤ ꯅꯤꯡꯊꯧꯖꯝꯅ ꯊꯦꯡꯛ ꯌꯨ ꯅꯥꯎꯕꯤ Hi, good afternoon. I'm a newcomer. Sunil, welcome to our channel. ꯑꯩꯁꯦ ꯏꯀꯥꯏꯗꯅ ꯀꯩꯃꯤꯁꯦ ꯍꯥꯏꯖꯗ꯭ꯔꯕꯅꯤ ꯃꯌꯥꯝꯁꯦ ꯀꯩꯃꯤꯗ ꯂꯣꯏ ꯉꯥꯎꯔꯦ ꯑꯇꯩꯁꯨ ꯈꯔ ꯄꯟꯕꯤꯌꯨ ꯑꯇꯩꯁꯨ ꯌꯦꯡꯕꯤꯌꯨ ꯍꯣꯏ ꯀꯩꯃꯤꯅ ꯍꯦꯟꯅ ꯄꯥꯝꯕꯒꯤꯅꯦ ꯑꯗꯨꯝ ꯀꯩꯃꯤꯅ ꯍꯪꯉꯤꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯃꯤꯁꯨ ꯑꯗꯨꯝ ꯉꯥꯏꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯛꯄ ꯀꯟꯇꯦꯟ ꯈꯨꯗꯤꯡꯃꯛ ꯀꯩꯃꯤ ꯈꯛꯇ ꯅꯠꯇꯅ ꯑꯇꯩꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯀ꯭ꯂꯥꯁ 8ꯀꯤ ꯀꯃꯦꯟ ꯑꯃ ꯄꯥꯊꯣꯛꯄꯤꯌꯨ
ꯆꯦ ꯀ꯭ꯂꯥꯁ 8ꯇ ꯃꯅꯤꯄꯨꯔꯤ ꯂꯥꯏꯔꯤꯛꯇ ꯀꯥꯡ ꯁꯥꯟꯅꯕ ꯑꯃ ꯌꯥꯎꯕꯅꯦ ꯑꯗꯨꯗꯣ ꯆꯦꯒ ꯗꯗꯥꯒꯅ ꯇꯧꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯣ ꯀꯥꯡ ꯁꯥꯟꯅꯕꯒꯤ ꯋꯥꯔꯤꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯇ꯭ꯔꯥꯏ ꯇꯧꯖꯔꯛꯀꯦ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯐꯦꯠ ꯄꯥꯔꯒ ꯀꯥꯎꯔꯦ ꯃꯇꯝꯗꯣ ꯀꯨꯏꯅ ꯊꯥꯗꯣꯔꯛꯑꯕꯅꯤꯅꯀꯣ ꯋꯥꯔꯤꯗꯨꯗ ꯍꯥꯏꯐꯦꯠꯇ ꯅꯤꯡꯁꯤꯡꯉꯤ ꯑꯩꯈꯣꯏ ꯄꯥꯊꯣꯛꯆꯔꯀꯥꯟꯗ ꯃꯗꯣ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯖꯔꯀꯥꯟꯗ ꯑꯃꯨꯛ ꯈꯪꯍꯟꯖꯔꯛꯀꯦ ꯁꯤꯔꯤ ꯀꯩꯃꯤ ꯉꯁꯤꯗꯤ ꯎꯔꯦ ꯁꯥꯔ ꯍꯥꯏꯗꯧ ꯃꯥꯜꯂꯦꯀꯣ ꯁꯤꯔꯤ ꯍꯥꯏꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯪꯗ꯭ꯔꯦ ꯁꯥꯔ ꯀꯩꯃꯤ ꯉꯁꯤꯗꯤ ꯎꯔꯦ ꯍꯥꯏꯔꯝꯗꯣ ꯈꯪꯗ꯭ꯔꯦ ꯁꯤꯔꯤ ꯁꯤꯔꯤꯃꯇꯤ ꯍꯦꯛ ꯂꯩꯔꯦ ꯃꯦꯝꯃ ꯌꯥꯉꯝꯕꯝ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯃꯥꯅꯦ ꯋꯦꯜꯀꯝ ꯇꯨ ꯑꯋꯔ ꯂꯥꯏꯐ ꯆꯤꯆꯦ ꯑꯃꯗꯨꯗꯤ ꯎꯗꯦ ꯂꯥꯛꯇ꯭ꯔꯕꯣ ꯑꯟꯖꯂꯤ ꯂꯥꯛꯑꯦ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯥꯃꯤꯟꯅꯔꯛꯀꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯩꯅ ꯀꯩꯅꯧꯗꯒꯤꯅꯦ ꯑꯩ ꯌꯨꯔꯦꯝꯕꯝꯗꯒꯤꯅꯤ ꯃꯦꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯐꯤꯁꯁꯤꯅ ꯅꯝꯕꯣꯜꯗ ꯀꯩꯃꯤ ꯁꯤꯖꯟ 8ꯒꯤ ꯗꯥꯏꯂꯣग ꯑꯃ ꯍꯦꯛꯇ ꯇꯧꯕꯤꯔꯛꯑꯣꯅ ꯍꯥꯏ ꯁꯤꯖꯟ 8ꯁꯦ ꯑꯩꯈꯣꯏ ꯌꯧꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯍꯧꯖꯤꯛ 6 ꯌꯧꯕꯗ ꯉꯥꯏꯔꯤ ꯍꯧꯖꯤꯛꯁꯦ ꯍꯣꯏ 6 ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯃꯌꯥꯝꯒꯤ ꯁꯦꯝꯃꯤ 8ꯁꯦ ꯌꯧꯗ꯭ꯔꯤ ꯑꯣꯟꯔꯝꯒꯗꯧꯕ ꯃꯥꯜꯂꯦ ꯏꯄꯤꯁꯣꯠꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯏꯄꯤꯁꯣꯠ 8 ꯃꯃꯥꯡꯗ ꯍꯥꯞꯈꯤꯕꯗꯨꯒꯤ ꯑꯗꯨꯒ ꯁꯤꯖꯟꯒꯤ ꯑꯣꯏꯅꯗꯤ ꯋꯥꯠꯂꯤ ꯈꯔ ꯏꯌꯥꯝꯕ ꯍꯣꯏꯒ ꯀꯣꯂꯥꯞ ꯇꯧꯅꯤꯡꯕ ꯀꯩꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯌꯥꯅꯕ ꯖꯤꯃꯦꯜꯒꯨꯝꯕ ꯀꯟꯇꯦꯛ ꯇꯧꯕ ꯌꯥꯕ ꯅꯝꯕꯔ ꯑꯝꯇ ꯍꯥꯞꯄꯤꯌꯣ ꯍꯥꯏ ꯑꯗꯣ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯀꯩꯅꯣꯝꯃ ꯊꯝꯖꯍꯧꯒꯦ ꯃꯃꯥꯡꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯕꯅꯦꯕ ꯐꯦꯁꯕꯨꯛꯇ ꯑꯗꯨꯗꯨꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯝ ꯂꯤꯡ ꯍꯥꯞꯈꯤꯕꯅꯦ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤꯗꯁꯨ ꯑꯗꯨꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯈꯣꯏ ꯂꯤꯡ ꯍꯥꯞꯄꯝꯒꯦ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯕꯅꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯑꯅ ꯐꯦꯁꯕꯨꯛꯀꯤ ꯑꯗꯨꯗ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯅꯝꯕꯔ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜꯒꯤ ꯑꯗꯨꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯖꯣꯏꯟ ꯇꯧꯔꯛꯑꯀꯥꯟꯗ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯗꯩꯗꯤ ꯋꯥꯔꯤ ꯂꯩ ꯈꯣꯠꯂꯤ ꯁꯨꯃꯥꯏꯅ ꯇꯥꯟꯅꯕ ꯌꯥꯅꯕꯅ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯖꯕꯅꯤ ꯃꯃꯥꯡꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯒ꯭ꯔꯨꯞꯇꯨꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯗꯤ ꯍꯥꯞꯄꯅꯦ ꯑꯗꯣ ꯃꯤ ꯈꯔꯗꯒꯤ ꯍꯦꯟꯅ ꯖꯣꯏꯟ ꯇꯧꯔꯛꯇꯕ ꯃꯥꯜꯂꯦ ꯉꯁꯤ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀे ꯃꯌꯥꯝ ꯖꯣꯏꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯍꯥꯡꯗꯣꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯍꯥꯡꯗꯣꯛꯄꯗ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯊꯣꯏꯅ ꯚꯤꯗꯤꯑꯣ ꯌꯥꯝꯅ ꯍꯥꯞꯀꯠꯄ ꯑꯝꯇ ꯅꯠꯇ꯭ꯔꯤ ꯍꯥꯞꯀꯠꯇ꯭ꯔꯤ ꯍꯣꯏ ꯑꯗꯨꯅ ꯄꯨꯄꯨ ꯇꯤꯚꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯥꯏꯅ ꯃꯌꯥꯝ ꯐꯦꯁꯕꯨꯛꯇ ꯊꯤꯕꯤꯌꯨ ꯑꯗꯨꯝ ꯑꯗꯨꯒ ꯂꯩꯕꯅꯦꯕ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯃꯌꯥꯝ ꯖꯣꯏꯟ ꯌꯥꯎꯕꯤꯌꯨ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯍꯣꯏ ꯐꯣꯡꯗꯣꯛꯅꯤꯡꯕ ꯐꯤꯗꯕꯦꯛ ꯋꯥꯔꯤ ꯊꯝꯅꯤꯡꯕ ꯀꯣꯂꯥꯕꯣꯔꯦꯁꯟꯒꯤ ꯑꯣꯏꯔꯁꯨ ꯑꯃꯒꯤ ꯑꯣꯏꯔꯁꯨ ꯏꯟꯇꯔꯦꯛꯁꯟ ꯑꯣꯏꯔꯁꯨ ꯋꯥꯔꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯖꯦꯁ ꯇꯧꯅꯤꯡꯕ ꯑꯣꯏꯔꯁꯨ ꯑꯗꯨꯗꯩꯗ ꯂꯣꯏꯅ ꯃꯌꯥꯝ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯕꯤꯖꯦꯁꯁꯦ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯃꯥꯜꯂꯦꯅ ꯃꯦꯝꯃꯅ ꯊꯦꯡꯛ ꯌꯨ ꯃꯦꯝꯃ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯥꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯗꯨꯝ ꯂꯦꯞꯇꯅ ꯇꯧꯖꯔꯤ ꯑꯩꯁꯦ ꯅꯦꯠ ꯃꯤꯉꯣꯟꯗꯒꯤ ꯁꯝꯕꯅꯦ ꯑꯗꯨꯒ ꯌꯦꯡꯂꯤꯁꯤꯅꯦ ꯈꯣꯡꯕꯥꯟ ꯃꯄꯥꯟꯗ ꯐꯝꯂꯒ ꯌꯦꯡꯂꯤꯅꯦ ꯈꯣꯡꯕꯥꯟꯁꯤꯁꯨ ꯃꯅꯝꯊꯤꯕ ꯑꯀꯛꯃꯌꯨꯝ ꯐꯔꯨꯛꯁꯦ ꯂꯥꯏꯚ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯍꯥꯏꯕ ꯀꯃꯦꯟꯁꯦ ꯌꯥꯝ ꯇꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄꯅꯦ ꯆꯤꯆꯦ ꯊꯣꯏꯅ ꯀꯩꯃꯤꯁꯦ ꯌꯥꯝ ꯒꯦꯃꯔ ꯑꯩ ꯌꯨꯝ ꯄꯥꯟꯖꯗ꯭ꯔꯤ ꯆꯤꯆꯦ ꯀꯩꯃꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯍꯣꯏ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯄꯥꯜꯂꯅꯤ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯍꯥꯊꯨ ꯍꯥꯊꯨ ꯄꯥꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯇꯧꯒꯗꯕ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯗꯥꯏꯇ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯍꯥꯟꯅ ꯐꯖꯅ ꯌꯦꯡꯁꯤꯜꯂꯝꯃꯒ ꯌꯨꯝ ꯄꯥꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯉꯟꯅ ꯄꯥꯟꯁꯤꯜꯂꯨꯔꯒ ꯑꯋꯥꯕ ꯊꯦꯡꯅꯕ ꯑꯋꯥ ꯄꯣꯠꯂꯨꯝ ꯃꯌꯥꯝ ꯄꯨꯕ ꯑꯗꯒꯤ ꯑꯉꯥꯡ ꯁꯦꯝꯕ ꯋꯥꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯌꯥꯝ ꯊꯦꯡꯅꯔꯤꯕꯁꯤꯅꯤ ꯑꯗꯨꯅ ꯌꯨꯝ ꯀꯩ ꯄꯥꯟꯕꯗ ꯃꯇꯝ ꯆꯥꯅ ꯄꯥꯟꯕ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯄꯥꯟꯕ ꯌꯥꯔꯦ ꯍꯥꯏꯔꯀꯥꯟꯗ ꯄꯥꯟꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯁꯨ ꯋꯥꯈꯜ ꯂꯩꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯀꯩꯃꯤꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯀꯩꯃꯤꯒꯤ ꯑꯌꯥꯝꯕ ꯍꯥꯏꯔꯛꯏꯁꯦ ꯀꯩꯃꯤꯒꯤ ꯊꯥꯕꯤꯔꯛꯑꯣ ꯅꯠꯇ꯭ꯔꯒ ꯈꯔ ꯊꯨꯅ ꯊꯥꯕꯤꯔꯛꯑꯣ ꯈꯔ ꯁꯥꯡ ꯊꯥꯕꯤꯔꯛꯑꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯛꯇꯕ ꯌꯥꯎꯔꯒꯁꯨ ꯃꯗꯨ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯒ
ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯩꯒꯤ ꯀꯩꯒꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯇꯦꯛꯅꯤꯀꯦꯜ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯑꯣꯏꯔꯤꯅꯦꯕ ꯑꯗꯨꯝꯕ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ ꯃꯇꯝꯗꯒꯤ ꯈꯖꯤꯛ ꯈꯔ ꯆꯣꯟꯊꯔꯛꯀꯅꯤ ꯑꯗꯨꯒ ꯌꯥꯝ ꯍꯦꯟꯅꯗꯤ ꯀꯩꯁꯨ ꯆꯣꯟꯊꯔꯣꯏ ꯅꯨꯡꯗꯥꯡ ꯍꯥꯞꯍꯧꯗ꯭ꯔꯒꯁꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯑꯗꯨꯝ ꯁꯣꯏꯗꯅꯕ ꯍꯥꯞꯆꯕꯅꯤ ꯍꯣꯏ ꯂꯥꯏꯞꯁꯦ 40 minutes ꯃꯨꯛꯇꯤ ꯆꯠꯁꯜꯂꯛꯑꯦ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯁꯨ ꯌꯧꯁꯜꯂꯛꯀꯗꯧꯔꯦ ꯀꯃꯦꯟ ꯉꯁꯤꯗꯤ ꯈꯔ ꯑꯗꯨꯝ ꯀꯥꯟꯕ ꯈꯣꯠꯄ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯦ ꯀꯩꯃꯤꯅ ꯁꯥꯔꯛꯄ ꯋꯥ ꯉꯥꯡꯕꯁꯦ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯝꯗꯗꯤ ꯏꯕꯨꯡ ꯀꯩꯃꯤꯒꯤ ꯃꯃꯥꯏꯁꯦ ꯌꯥꯝ ꯐꯖꯩ ꯔꯣꯁꯅꯤ ꯀꯃꯥꯟ ꯃꯥꯅꯤ ꯋꯥꯠꯂꯤꯀꯣ ꯀꯩꯃꯤ ꯁꯤꯖꯟ 6 episode 11 kayam walige update tawdiba sister Chisam Nawas ngasi upload tawrakadoini hore nungdang pung 9:30 sida dum kaimi upload tawrakani ngaibiramo kaimi do kumdaro oh horen gi episode yengaga khara mu khangani season 6 ki episode 6 ta mama macha sibai matang do adu dialogue ta tawbiro sisi priya laishram o mama macha sibagi dialogue siram dai du da au dialogue to ramani ko hoi tawjarake kaimi thagalo ngai ba wari sister premchan kaisam horen soidana hapcharake ngai biramo adongi awabadu horen kaimi yengaga adom kokpiro ꯂꯥꯏꯖꯦꯂꯦꯝꯕꯤ ꯁꯥꯕꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁ꯭ꯇꯨꯗꯤꯑꯣꯗ ꯄꯨꯟꯅ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯗꯥꯏꯂꯣꯛ ꯊꯣꯛꯄꯗ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩ ꯄꯥꯊꯣꯛꯄꯤꯌꯣ ꯑꯩ ꯀꯃꯦꯟ ꯑꯃ ꯗꯥꯏꯂꯣꯛ ꯑꯃ ꯑꯁꯥꯝꯗ ꯇ꯭ꯔꯦꯅꯤꯡ ꯀꯟꯅ ꯇꯧꯔꯤꯌꯦ ꯌꯥꯝꯅ ꯋꯥꯕꯗ ꯀꯩꯃꯤ ꯌꯦꯡꯂꯒ ꯄꯣꯊꯥꯖꯔꯤꯕꯅꯤ ꯍꯥꯏ ꯄ꯭ꯔꯦꯝꯖꯤꯠ ꯁꯂꯥꯝꯅ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩꯁꯦ ꯗꯥꯏꯂꯣꯛ ꯊꯤꯂꯦ ꯁꯥꯔ ꯔꯣꯖꯦꯁ ꯉꯁꯤ ꯎꯕ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯁꯥꯔ ꯀꯩꯃꯤ ꯁꯤꯖꯟ 6 episode 10ꯒꯤ ꯀꯩꯃꯤꯅ ꯂꯥꯏꯔꯩꯕꯥꯛꯇꯒꯤ ꯍꯜꯂꯒꯦ ꯇꯧꯕꯗ ꯂꯥꯏꯔꯝꯂꯦꯟꯗ ꯌꯦꯡꯂꯒ ꯍꯥꯏꯕꯒꯤ ꯗꯥꯏꯂꯣꯛ ꯃꯌꯦꯛꯇ ꯇꯧꯕꯤꯔꯛꯑꯣ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏ ꯑꯗꯨꯁꯨ ꯇꯧꯕ ꯌꯥꯕꯖꯥꯠꯅꯤ ꯂꯥꯏꯔꯩꯕꯥꯛꯇꯒꯤ ꯍꯜꯂꯒꯦ ꯈꯟꯅꯕ ꯃꯇꯝꯗꯀꯣ ꯃꯤꯔꯝꯂꯦꯟꯗ ꯌꯦꯡꯂꯒ ꯍꯥꯏꯕꯒꯤ ꯗꯥꯏꯂꯣꯛ ꯑꯣꯀꯦ ꯁꯤ ꯉꯥꯏꯍꯥꯛꯇꯪ ꯊꯤꯕ ꯑꯃꯗꯤ ꯆꯪꯉꯦ ꯑꯩꯈꯣꯏ ꯗꯥꯏꯂꯣꯛ ꯗꯥꯎꯖꯤꯁꯀꯤ ꯍꯥꯏꯐꯦꯠ ꯊꯤꯕꯤꯌꯨꯅꯦ ꯀꯃꯥꯏꯅ ꯄꯥꯊꯣꯔꯛꯀꯦꯀꯣ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔ ꯑꯦꯟ ꯕ꯭ꯔꯗꯔ ꯑꯅ ꯊꯝꯕꯤꯔꯛꯑꯦ ꯔꯣꯖꯦꯁꯀꯤ ꯂꯩꯐꯝꯒ ꯃꯤꯡꯒ ꯇꯥꯛꯄꯤꯔꯝꯃꯨ ꯃꯔꯛ ꯊꯠꯅꯝꯗꯪ ꯇꯥꯛꯄꯤꯔꯝꯃꯨ ꯃꯤꯡꯕꯨꯗꯤ ꯔꯣꯖꯦꯁ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯔꯣꯖꯦꯁꯅꯤ ꯑꯗꯨꯒ ꯌꯨꯔꯦꯝꯕꯝꯗ ꯑꯩꯒꯤ ꯂꯩꯐꯝꯅꯤ ꯑꯗꯣ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯈꯨꯝꯕꯣꯡꯂꯣꯝꯗ ꯑꯃꯨꯛ ꯍꯣꯡꯗꯣꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯅ ꯅꯝꯕꯣꯜꯗꯅꯤ ꯀꯩꯃꯤꯗꯣ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯥꯞꯄꯛꯀꯗꯣꯏꯅꯤ ꯄꯨꯡ 9:30 ꯉꯥꯏꯕ ꯋꯥꯕꯁꯤꯡꯗꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯌꯦꯡꯉꯒ ꯀꯣꯛꯄꯤꯔꯣ Number 4 edik chubadong chure di kaimida na thame nobina hoi yamna pamna dum yengiba potse dum yengning leibane aduna mayamna dum yengingbagi nungsibagi ne ba khoina hapakoda tenmalle adaidi yam toina hapakte kaina sauningi se do khoiju hanagi changdagi di sum haujiki lengje ka dum sangdora abane duga toina su dum hapna badi hotnarabani TV da yengba taragadi lengse kitang hena mu sangna uba phanggadabani mayamna ISTV loksan biragadi koi PUPU folk TV PUPU TV se dum channel number 113 ga 128 kada dum yengba phangbane dongi lekai gi cable operator sing do ada paw dum phaubiyo PUPU TV happy ona adum haibiyo
Kaimi hoi dialogue tawhalake mem cha tumbi ngasai mayam di tawgre dialogue ngasi di aduki matik yamna tawkhrabane ado hajikta changakpa mali amuk dialogue tawnaba hajik kanna thiri kaimi thagatrise kaigino kaimi horen thagalakaniye sar angom haibisi soiboramgani ko angom santi masakhangde nongma thabiro lai punna hai uni gamer sar atom santi akhoigi ojane khoi mayam gi creator khoi mayam se oja gi makhada punna work tawjabani hoi nongma matang chabada khoi oja su mayam da sak takchar ke oja do pak thok tribane life ta kai da dum oja na loina puraga laibani na sangdabagi adu sangba kanda nongma mayam ga sumaina life ta thaba yabagi khudong chaba leiragadi adum yawhanjarake horen budi ngairage ngarang so hing tumdre kaimi ngaibada adubu kaimi tharakladi ngaibagi awaba loina kawi premchan kaisam hoi ngarang se koi technical problem ama laibana koi hapa ngamdre hapna badi koi plan tawjarambane du ngasidi adum hapakani hoi ngaibiramo adum gi awaba du soren kaimi yengaga kokpa oiro haba mafam sima thamjage kaimi gi laiba tagi tawba dialogue to tawjarke mayam taminarse nong songan thorakle aina panthoi tharamba matamsu loisilakle lining thau sorarel gi thaujal yaudana haujiti asinga thengnaruro haina tharaklabina karamna ipa ibungo gi manakta amuk haijerugani kaimi aise pangdaba haibadu oire panthoiba ai khangi nang haujik khudong thiba soidana taramlagani More. Neche marakta phalaung tatlure. makha tajarke Hai. panthoiba ai khangi nang haujik khudong thibada soidana taramlagani aina malemdo kumlaktuna nangi nateng pangbasu ngamdre karino aina tawgadabase aina sumaina yamna ningamdana pangan thokdana laireba panthoibagi mateng pang hairakhiba matangduni Nahan lambi dai chatpada chaw nambolda nahan lambi chatpada chaw na thelawai pupu tv na uni ke mana thamakpani hoi adum main road ki mamangda adum chaw na thelaga laibani mayam akoi live se lotion bagi tanjai minute ahum dang thara ka lotion minute 50 minutes chatpada aikoi chapchana lotion jage 50 natte 60 chatpa pung ani 60 chatora ani taba kan do ko lotion jage habade je koina live thara je 48 minutes sure 50 minutes kaimi gi punsi warol yam nungsi khara toina thabira o hoi sagol sem bishwesor hoi adum thaga charake ngai biramo horen sudum yengba phangani bishwesor nauri kapu kamningi tawrusi tabda hai thank you thawayang na tabi horen yenga gadi amuke hena su kapninga daba mali khamba nongban thengnabai matang do amta tawbiro asidi dialogue mayam tawgre haba kanogi nongban yaudragadi akogi nitis ma yauraga nongma adugi tanja laujage ngasi oinadi madu khamba tawjaroi ge waro biroi matangi life ta soidana tawgum boijage kaimi sasa thabiro ngai dwari kaimi thuna thabiro kaimi sasa thabiro haiba ayambani mayam ngai biu kosoina thaga charakani live lotion badu khut ani lonaraga mayamda Kurungani. soidana tawjage kanogi mema yang mama mema na tabirakani hoi soidana tawjage Siamarawi sir, thank you dialogue tawbirab kidamag nachan asana yam penjare nungaijare sir, thank you na hoidroma sa chanuna thambire thank you
ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯒꯤꯕꯨ ꯀꯩꯃꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯩꯃꯤꯒꯤ ꯇꯥꯡꯀꯛ ꯈꯪꯉꯝꯕꯒꯤ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯥꯏꯚꯁꯦ ꯄꯨꯡ 2ꯗ ꯂꯣꯏꯗꯣꯏꯅꯤ ꯃꯤꯅꯤꯠ ꯑꯃꯈꯛ ꯃꯤꯅꯠ ꯑꯝꯇ ꯉꯥꯏꯔꯦ ꯂꯣꯏꯁꯤꯜꯂ ꯀꯃꯦꯟꯗꯤ ꯃꯌꯥꯝ ꯆꯠꯈ꯭ꯔꯦ ꯀꯩꯃꯤ ꯅꯠꯇꯤꯌꯦ ꯃꯅꯤꯡꯗ ꯁꯦꯝꯃꯤꯁꯦ ꯀꯩꯅꯣ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖꯅꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯑꯦꯂꯤꯁꯥꯅ ꯃꯥ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖꯀꯤ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯁꯥꯏꯟꯁꯀꯤ ꯐꯦꯛꯁꯀꯤ ꯑꯗꯒꯤ ꯐꯤꯖꯤꯀꯦꯜ ꯑꯗꯨꯒꯨꯝꯕꯗꯣ ꯋꯥꯔꯜꯗ ꯂꯩꯔꯤꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖꯇ ꯍꯣꯏ ꯕꯦꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯀꯟꯇꯦꯟꯁꯤꯡ ꯁꯦꯝꯕꯒꯤ ꯊꯕꯛꯁꯦ ꯃꯥꯅ ꯄꯥꯏ ꯑꯗꯨꯒꯤ ꯀꯟꯅ ꯁꯤꯗ ꯁꯦꯝꯃꯤ ꯑꯩꯈꯣꯏꯅ ꯀꯩꯃꯤ ꯁꯦꯝꯕ ꯃꯔꯨꯑꯣꯏꯅ ꯍꯣꯏ ꯀꯩꯃꯤꯒ ꯍꯦꯔꯥꯠ ꯁꯨꯃꯥꯏꯅ ꯑꯦꯅꯤꯃꯦꯁꯟ ꯁꯦꯝꯕꯔꯣꯝꯁꯤꯗ ꯑꯣꯏꯅ ꯆꯠꯂ ꯂꯩꯔꯦ ꯍꯣꯏ ꯆꯦ ꯌꯥꯗꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯆꯦꯒ ꯗꯗꯥꯒꯁꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯩꯒꯤ ꯅꯠꯇ꯭ꯔꯁꯨ ꯁꯨꯁꯤꯄ꯭ꯔꯤꯌꯥ ꯂꯥꯏꯁ꯭ꯔꯝ ꯑꯕꯥꯁ ꯄꯨꯁꯝ ꯍꯥꯏ ꯀꯩꯃꯤ ꯍꯥꯏ ꯀꯥꯎꯂꯦꯟ ꯗꯣꯍꯠ ꯈꯔꯣ ꯍꯥꯏ ꯃꯥꯒꯤ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯑꯕꯖꯥꯠꯅꯤ ꯑꯗꯨꯗꯩ ꯂꯥꯏꯚꯁꯤꯁꯨ ꯂꯣꯏꯁꯤꯟꯕꯒꯤ ꯇꯥꯟꯖꯥꯗꯣ ꯌꯧꯔꯛꯑꯦ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏ ꯀꯥꯏꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯌꯥꯊꯪ ꯂꯧꯖꯔꯤ ꯍꯣꯏ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯇꯥꯃꯣ ꯊꯦꯡꯅꯔꯁꯤ ꯊꯦꯡꯅꯖꯔꯁꯤ